एगेंस्ट पॉलिसी ना मणिपुर अमसुंग थाईलैंड यावना लेबाक कयागी मरक्ता अफबा मरी थम्बा गमलगनी हाइना मणिपुर गी निंगथौ लैसेंबा सना जावना फोंदोक्रे। पुलिस पर्सनल सिंगना ऑपरेशन चथबा मतमदा मरी लेनबा सिंगी नियम ngang na चथनबा मणिपुर गी DGP LM खोतेना खरे। आर्चुंगमनी उमेसी गी अचुंबा पुथोकनबा CM दा मेमोरेंडम पिसिन बलाकवा रैली पुलिस ना थुबाइख्रे पाउमी अमा यावना मियोई तरा असोकपन नंख्रे। पुलिस ना खुथांग चरा हेनबा थिंगलुबदगी थांगमैबन गी मियामना इरांग होरख्रे लंबी थिंगबगी खोंजम चेक्सिनख्रे। नुमित हुमनी चुमना चथगदौबा तरारक सुबा सिराराखोंग मोरक फेस्टिवल ngasiदagi hokre। आसाम राइफल्स की थवों की मायोक्ता मोरे बन चथरी मियामना आसाम राइफल्स की कैंप कोइसिंदुना थखरे। खरमजरे टाइम्स ऑफ मणिपुर के मणिपुरी पाउमिंग ताबिरिबा मैम पुनमपु असाप्रियाना तरामनोक्चरे ngasi maruba pausing miyamna macha khaina pizare। मणिपुर की पुवारीदा अहानबा ओइना मणिपुर की निंगथौ लैसेंबा सना जावना थाईलैंड की सुरेंद्र राजाभाट यूनिवर्सिटी दा पांगथोकपा अनिसुबा ह्यूनिक कॉन्फ्रेंस लिसिंग अनि तरामापनदा सरुक याख्रे। फैकल्टी ऑफ ह्यूमैनिटीज एंड सोशल साइंसेस न सिंधुना द किंग्स फिलोसॉफी एंड इनोवेशन फॉर सस्टेनेबल लोकल डेवलपमेंट हाइबा हिरमदा नुमित निनी चुपना चथगदौबा थौरमदुदा सरुक याखिबा निंगथौ लैसेंबा सना जावना इंडिया के एगेंस्ट पॉलिसी ना थाईलैंड यावना युमथंगनरिबा लेबाकसिंगी मरक्ता हेन नक्सिनबा अमदी नुंगसिनबा पुरकपा ngamlagani। थाईलैंड अमसुंग मणिपुर असि चही कयादगी ममांगदा निंगथौ पानबा निंगतंबा लेबाक ओइदुना लाखि। लेबाक अनि असिगी चाबा थकपा पुंसी महिंग सवोंग सदा अमदी नाच चनबी कयादा मानबा लई अदुबो लाइबक थीबदी निंगतंबा लेबाक अमा ओइबदगी कुमजा 1994 दा भारत तिनखि। अदुमोइनमक मणिपुर असि ngasiगी मालेमदा मसागी पुवारी लेजबा लेबाक अमा ओइना लेरि हाइखि। जेंडर इनइक्वालिटी की इश्यू अमदी नुपी की मायोक्ता चथबा क्राइम सिंगी मतांगदा पुलिस फोर्स दा मथौ तौरिबा मियोय सिंगबु हेन वाखल ताहनबगी पांडमदा मणिपुर पुलिस अमदी नेशनल कमीशन फॉर वुमेन ना पुन्ना सिंदुना नोमगी ओइबा जेंडर सेंसिटाइजेशन प्रोग्राम अमा ngasi अहानबा मणिपुर राइफल्स के बैंक्वेट हॉल दा पांगथोखरे। सेशन मरी थोकना पांगथोकदबा थौरमदुदा सरुक याखिबा मणिपुर पुलिस की DGP LM खौते IPS ना लमदम असगी नुपी सिंगना लौरिबा थौदांग सिंग अखोय खुदिमकना खंगलबसु नुपी आंगांगी मायोक्ता चथबा मियोत मिनैगी थबक्ति ngasisu लेप लैत्रे। पुलिस फोर्स ता मथौ तौरिबा सिंगना मियोय अमगी युमदा नत्रगा मफम अमदा थीबो हुंबगी थबक चथबदा कोर्ट नेशनल कमीशन फॉर वुमेन ह्यूमन राइट्स कमीशन अमदी अतै मरी लेनबा कमीशन सिंगना पीरिबा नीति नियम सिंग अदु ngang na थबक तौनबो होनागदवने। मियामगा हेना मरुक मपांग ओइबा मोंगदा थबक तौबा अमदी नुपी सिंगा मरी लेनबा क्राइम सिंग थिगतपदा हेना चेक्सिनबगी तंगाई फदबा लै अमदी मणिपुर पुलिस सर्विस ता नुपी ऑफिसर सिंग यावरकपसी पुनिंग थौगतनिंगाइनी हाइखि। All the reforms that have taken place over the years in our country, as already highlighted in terms of abolition of, for example, sati, which is very predominant in traditional India society in the mainland, and then child marriages, female infanticide, so many things that you all are aware. The society has to undergo development, reformation and changes over the years in a very gradual manner. Things cannot, deep-rooted tradition cannot just be changed. ngasi thauramadu ko mari leinana National Commission for Women ge Senior Coordinator M Lilabati na leibaga sida matam matam gi oina ain kaya semlabasu ngasi fawba nupi angang gi mathakta chathaba miyot minai gi thabakti hanthaba leitre thaudok ama thokpa matamda thaudok adabu ahanba thengnagadoriba si police ne maramaduna
Police force ta mathau tawriba singna niti niyom ngakpaga loinana yamna hai singna mathau tawba tangai fade haiki. Awareness the crimes against women and training of the police and action of the police enforcement roles, these are all towards the goal of achieving gender equality, and all of us in the society do also have to play our roles. No doubt that police have to play a very important role in this. Police have a very important role, but we individuals do. We also have a role at our own levels towards this prevention of the crimes against women. Tasigi torani panda chinganingai oiba muangda mapuroibagi mayumda kankal chaikokta thori yanduna laikidrabi kaupumgi duithangjengdagi ar chengamliu misige chumba langla langjin putho haibagi davi tawduna sem kiba JAC na Chief Minister da memorandum pisinaba rally lakiba niyam tear gas amadi smoke bomb season aduna tankhai khrei thawdobadagi paulo nabo hona kiba paumi yauna khongjang changsin kiba miyoi tara asoka panang khrei ngasi ayu pung tara rom tarapa matamda JAC gi miyeng makhada langol tarung community hall da miyam pullaba matung memorandum pisinaba gidama Chief Minister gi banglo tamna rally lakhi rally adu thamaiban sinam lekai yausilakpa matamda police na thatke police ki athing badu namkhaiduna rally chatnaba honabada maikai ani makta mukrakhi miyam gi irang adu henjilakpadagi police na tear gas cell amadi smoke bomb sing season aduna miyam adu tankhai amadi asokapan nangki soklaba sing rims amadi Caesar hospital da laikanari khongjang adu da sarugya kiba JAC gi members oiriba rongmai naga students organization manipur gi general secretary jenthui pamaina miyamna democratic oiba mongda khongjang changsin bada police na mok bom amadi tear gas season aduna tankhaiba thawong asi yaningde misi asigi matangda Chief Minister unaduna memorandum pisinaba appointment longnaba honarakpa numit mari dum sure adubung asi fawba appointment fangdre misi asigi chapchaba langla langjin athuba matamda puthoktrabadi makhatana JAC na miyam ga loinana national highway lambi thingba yauna national project singsu thingbagi khongjang nasidagi changsilagani haiki government na ekoi gi chanupi gi mihat sida pungning changna fair justice to PBU athuba matam da haina ekoi apes rally ekoi gi protest maksuna te dubu mayam da ekoi kholau laujabani ekoi memorial sida ekoi mihat pa sibu matik chaba ekoi law of the land law of the government law of the country gi matung ina legal gi process taruga dandi PBU haibni charge sheet file to bio athuba matum da 302 IPC section se panbiu haibni adusu PB tre rims mok da moina keno to ren phaji laga thambire ekoi hosik se ya ekoi na hairiba kholau se ta draga di ekoi wrong me community na ekoi gi labor national highway se ekoi without any ultimatum indefinite hosik te ekoi immediately ekoi hosik tawrani chingnaningai oiba misida laikhidrabi mahairoi baby sanagi langla langjin khanghalu haina takseladuna JAC amasung miyamna khongjang changsinba leptri ngasi thamai banda miyamna chara hinbagi khongjang changsilingai police ki kamguna thugai khrei thawdogadugi mayokta ngasi nungthil pung amaga makhai taba matamdagi thamai ban manungi mafam ayambada lambi thingbagi khongjang changsin khrei miyamna lambida uwa faizinba amadi tire mai thabagi thabak chathaki landoni gi mitam mai thaba yauna khoisaunaraba miyamna khanghaudana changsilakiba khongjang aduda manipur police personnel sing khawang khangdana chenaduna lambi thingni mafam sing takthokki khongjang aduda sarugyakiba asingliu ren maina hai santi oina changsiliba khongjang bo police na thugai basi yaningde police ki ka henba thawong asida miyamna pena dabadagi lambi thingbagi khongjang asi changsilakibani nupi sing se kai dawdi kun leiriba miyam se asi chap manana haurakpada government kai su tawba ngamoi aduna magi aigi haibase khaigum ji haibase thamjaning sara hen bi khongjang se changsan ni akhoi dimjai jang ka kaino se changsan ge thorakbo moi police na tangkhai bi dem khoi desu akhoi athing ba thamba na te thau ground si da phamjage haibni adubu tan chala abani na akhoi se akhoi na sumai na wakat pase yadrabra haibase akhoi kaino chawning base leidna asi da protect tawbani akhoi lambi thing base changsan bani
Laikhidrabi baby sanagi achumba langla langjin puto haiba dabi tawduna ngasisu sekmai ima kaithelda kaithel fambi imai bel singna wakan mi fam chathakrai ngasigi wapkat mi fam aduda baby sanagi achumba wayel puto mahairoida aki akhang pibigano justice for baby sana haina thaba play card sing season aki ngasigi wakan mi fam aduda sarugya kibi irungbam ombi purnima sina baby sanagi mihada sigi matangda lengak na tumina leisin basi yaningde Thai henjilakaba fawba achumba langla langjin puthokpa ngamdabasi yamna laibak thibani athuba matamda mihada sigi chapchaba wayel miyamda putho'u JAC na changsilakpa khongjang khudingmak sekmai kaithel fambi ima singna chapchana mayong yagani haiki Baby sanagi misi asibu ngasi fawa tha ama phajila fawa langla langjin puthokpidaba asigi damak akhoina pendaba laibadagi akhoi phamjabani maramaduna akhoigi laiba asida manipur asida Lairiba khoi sarkar asina ngasi phawa makhoi tawge haibra ngamba thabak adubu tawdana laibasigi damakta sarkar gi maigaida pendaba kaya lai khoina Tara suba Sirara Khong Hathai Fanet Chili Festival ngasi Ukrul District ke Sirara Khong Village ta hudokrai Tasige kunmari fawba chathagadoba festival aduda chief guest oina sarugya kiba Ukrul District ke DC Joseph Paulin Kamshomna Hathai haina khangnariba morok makhalasi masak fazabada natana calcium amadi vitamin gi chang yamna yawba morok makhalamani ngasi de haiba morok makhalasina Ukrul district amadi Sirara Khong village pusak takli maramaduna khulasi ke lawmi singna morok makhalasi marang kaina puthoktuna manipur khakta natana malem gi atai mafam singda fanganduna hena sak tak na mohonasi haiki festival asida Hathai morok stall kaya hangduna miyamda morok makhalasi marang kaina fangale Thoromasida wangang kiba singna festival asi pangthokpana chingtamani gi marakta nungsi chanaba purakpada achawa mating oibata natana malem gi atai mafam amatada fangdaba morok makhalasi hena masak khanganbada achawa mating su oiragani haiki chief guest oikiba DC Joseph Paulin Kamsongna mahaki oiba motsu fongdorki sigumba pujakraba festival se chahi gi hena thwai yauna adam pangthokpiu for that farmers please work harder, cultivate more areas, using hectare phaniamdi tharamani. Adabu, since this is a particular crop which grows only here, let us take full advantage of this unique speciality. Aduna thabe abad lam akoi khun le the lady. Adu jagadu dum hanghan biganu. Adan thabiu. The department is very much aware. Sirara Khong chili has become so popular that the department, the government is watching to extend whatever. A very good afternoon, everyone. Shana leibak Manipur ko loi nangi Manipur. Indo-Myanmar border on Moreda Laiba Tongan Tonganba Kuki Civil Society Organization Labor Union Amadi Tongan Tonganba Miyoi Kiana Saugaladuna Kaukiba Pung Nifu Marigi Ban Ngasinini Suba Numita Ban Saugapa Nupa Nupi Kayama Lambi de Tolaktuna Akan Mamunga protest of Crave Morigi Akoibata Laiba Tongan Tonganba Lambi Singda Ban Saugapa Miyoi Kiana Makal Kuding Maki Lambida Assam Rifles Lakpada Charhandana Bahiduna Ating Batham Crave Amadi More Police Station Mamangda Ban Saugapa Miyamna protest Atharingaida More de Laiba Nifu Humdoi Suba Assam Rifles Commandant na Luchingba Team Mamana Lambi de Lakpa Ubudagi Ban Saugapa Miyoi Singna Akan Mamongda Ating Bapiduna Charhan Kidre Amadi Assam Rifles ki mathakta yaning taba utuna go back More Assam Rifles Saina Kholau Kayama Lauksinduna Namduna Halanki Masigi Matungda Ban Nasiki Maru Oiba Moina Oiriba Gate number 1 da Laiba Nifu Humdoi Suba Assam Rifles Post Tamna Chatuna Assam Rifles Post Mamangda Nupi Nupa Kayana Koisinduna Post Asigi Gate Wangmada Duty Tauramba AR Personnel Sing Makoigi Kem Manungda Changanki Amadi Khoisaunaraba Miyamna AR Gate Mamangda Tire Amadi Uwa Kaya Paisilaga Maithaduna Go back Assam Rifles Saina Kholau Kaya Lauduna Protest Athaki Amadi AR Kem Adugi Santri Post Sagi AR Personnel Singna Mobile Phone da Camera Kaplakpadagi Ban Saugapa Miyamna Camera Kapa Yaroi Haiduna Athimba Fawu Piki AR personnel khara post tamna lakpo ubadagi nupa nupi kayana athing bapiduna changba yaroi haiduna AR personnel singadu AR gi IV cam flawba amuk changhanduna halanki amaromda banasigi matangda ngasi More police ki IV da
IG Jayantana Luchinglaga ban sagodpa tongan belupsinga mifama mapangthokuna wari sanakre adubu hauzik fawbugi oina yasinabagi mami tadri Paugi merkana teme breng matang luxury Napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina leibak lehauk su phagat hanba yare achouba sanabungi napi changmanana kakpagi damak waningai leitre sijinabiu grass cutter amadi mulcher awaimal pungda lupa lising amaga chamnga contact tobiu Manipur Farm Houtal near Sainik School IMPHAL Manipur ki labuk sing sangalasi chahi chupa Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanghanba ngamlagani lamjingba jewelry na pijariba khudong chaba asi lobi ho adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Break matung dame amu taram nok chari makata ba pau pizari lamda masigi law maker amu oina lamda masigi legal gi oiba chawka thorang sing center da taksin ba matamda wayal loisang da laiba singna advice pibiu haina MP Dr. RK Ranjan na ngasi uripok ta laiba cherap court apang thokiba mabu okpagi thoram amada phongdokre ngasi All Manipur Bar Association ambana sinduna cherap court complex ta laiba association asigi office ta pangthokiba mahak pu okpagi thoram adu da mahak na makha taraduna Laibak asina kumjali singa magachamapan ni futaretagi ningkha tamba fanglakpadagi ngasi fawba pangthorakpa parliament mifamda handak famkiba mifam asina khwaidigi sangna famkiba mifam oiki loinana apunba matamgi manungda chada humfutara mangadi opposition da piraga lemhauriba chada kuntaretna ruling party ga debate tongnaduna bill kuntaret pass tawkibani MP amo ina labdamasigi history amadi problem sing fongdok pangamkiba siga loinana anoba experience kya fangbangam ki haiki 47 years of how to go for a little bit and the past session said was in a private report telling you the maximum duration more than 200 hours developed when it comes to lives around the world. See, about 200 hours disclosed to the young as a woman, 75% of the defective opposition party the ruling NDP partners, only 25% of the time duration were exercised. Highly probably expressing the different angle of higher conduct. Ultimately, opposition party should observe the show. Oneness of the nation as it has been more than 27 bills were passed. Tripura da lairiba maitai gi laishang amadi athoba singi mitam singna mafam aduda khundaduna lairiba maitai singi achauba mafam mama kanduna thamhaure hiramasigi matangda Tom TV gi akhanaba pawda mama matam amada maitaina takhel haina khangnaramba Tripura state ka Manipur ga lainaramba mari manghandana ngasisu Tripura da khundaduna laikhraba maitai miyamna maitai aikhoi gi mafam ama kannaba honare haina Tripura ge amata ngairaba chayol ge oina phongba Manipuri pawse marup ki Associate Editor RK Tarunjit na phongdorokle mahakna makhata na phongdorokpada Tripura gi konung oiriba Agartala city mayon asimaktada ibudo pakhangba lai puthiva radha mandap sana sahi ahum loinana Manipur gi athoba pauna brajabasi amadi lamyanba neta irabot ki mitam thamle bana malipur AA road Agartala da leiriba ibudo pakhang gi laisang ase Tripura da maharani oikibi maite ningol maharani Ratna Manjuri na sarambane laifam se hana Dhalesor da leiramme laisang ase gi geta Lining to Pakang bagi life from the Haina, Matata Taraga, Makada, Pagla Devatar Mandir Haina Thari. Umang Laidi, my bising the Lipau Pivada, Ngauri Fairy to we Haiduna,
angawba laine haina mayangsina khanbadage pagla thonbani hainai laifam asida maitei mayang bengali singna hena lai asibu thajana khurumnare Dhaleswar Agartala da leiba sana sahi ohumgi khubam shrine asi mahaki saron surona latuna ngasi fawba irat puja tawduna thamle sana sahi ohum asi mamagi pibuknungda sahi ohum leirami haiduna sana sahi ohum haibani ningthau sorjit ki masani mahaki asingma maming Narendrajit Rajkumar kawi kumja lising amaga chanipan yangkhaini panda sipoi mutini landa British ki mayokta lusingbo oina lepamme Dhaleswar da leiba mahaki khubamda mahakna sijinaramba lanfi moibung Karamna Singba amasung Pitara Mari Sangba Janmakuthi ngasisu ngak senbaga loinana iratuna thamli Abhoinagar Agartalada lai puthibagi khubam amasul lei puthiba lai ase ningthorol matamda kawabondagi purakpane khubam asibu Tripura laingakna masak khangbibadage sengat sagat piduna sahi kunthra romgi matung kumja lisingani mapandage Manipur gi reform sangstan ukalga khusamnaraga lai haraubagi thoram ngasi fawa pangthokle Mafam asimaktada lai puthibagi mamang thangba sarukta laibung asigi wangmada athauba pauna brajabasigi mitam amasu khinduna leiri asida sunatana Dhaleswarda lamyanba irabot ki mitam amasu khinduna thamle Tripura gi maitai singna khundaba mafam Gauranagorda athauba pauna brajabasigi mitam amadi Dharmanagar Lalsingmura amadi Durganagarda lamyanba neta irabot ki mitam sing khinduna thamle Makhata nasu Manipur gi athauba measure songthamya gi aroibi yahip tan ki mafam ni haina thajanariba Narayan Khamarda leiba athauba sigi khubamda athauba sigi mitam ama khinnabage thorang paikhat hori asigumba Tripura gi maitai singna Manipur gi wangmada khunda jarabasu maitai phurup asigi damak mafam ama kannaba hona jariba asida Manipur lengang nasu Tripura lengaka afaba mari thambiduna maitai phurup asigi damak amadi Tripura maitai singi damak mafam ama kanjaba ngamnaba hona haningbage apamba amadi Tripura da lakba maitai isilinau singi da khudong chana bagi damak guest house amasu Manipur lengakna sengot sagat haningbage apamba RK Tarunjitna phongdorakli Manipur bhobon achidi Tripura gi tamak Tripura praja gi tamak ta Manipur bhobon sagadaba natte Manipur bhobon sagado side Manipur gi kangbu sida ojawai si sida lengai ba Manipur gi media pu ere culture troupe pu ere students mahero singi troupe pu ere mokon sida laga matam numit kharani study tour pu ere ha pu ere lakado se kada ligani adu makoi gi tamak Manipur bhobon sabiu I mean akoi gi tasena akoi na demand to pom thokko natte se Manipur na demand to pom thokko Tamenglong District Congress Committee ki President Oirambata Natana ADC Tamenglong ki Chairman Soiramba G Soihem Haumai Lekhidre Mahaki Thawai na Ing na Chikna Laina Bagdamak Party ki Vice President Sri S Achawna Luchingduna Lekhidrabagi Thawai Yaudraba Hakchangda Party ki Firal Kuptuna Ikai Khumna Bodke Thoramaduda General Secretary Sri Hareshwar Gosami Secretary Sri Jithen Sri Birla Sri Siras Sale Department ki Luchingba Singh Sri Olen Sri Sanatombi, Sri Gopa, Sri Malem Khomba, Seba Dalgi Thomi Singh, Tamenglong DCC President Sri Adhayamadi Party ki Thomi kya susar kya ki. Lengak na Ternopol District laiba Ching Singasi Reserve Forest ni haina lauthoki bawafam aduga manilena ngasi palel da laiba PDP halada mifam bangthoktuna thasigi kunmarigi ayupung mangadagi Palel More Lambi Paringda Matam Kaktaba General Strike ki Khongjang Changsin ba haina warip lauri haina Tribal Land and Resource Protection Organization gi Cherol man hairakle Cherol asina makha tarakle bade Yangau Popi Lokchaw Wildlife Sanctuary asina khul kunthra rom sokhale haina Thasigi anida Manipur gi Chief Minister yauna mari leinaba DC amadi Principal Chief Conservator of Forest and Chief Wildlife Warden da aiba Cherol ama pisin ki ba laikre Adubu ngasi fawba lenga ki mai kai digi karigumba paukhum amata pirakpa leitre loinana tha sigi tara trade fawgi manungda paukhum pirak na ba haijakhiba su leikrabani adubu ngasi fawba lenga na tumina leisileba sida yaningda ba phongdokladuna general strike ki khongjang asi changsinaba ware basi lorkibani hari lamdam asigi inkhalakliba naha singna yamna pamna thongnariba two wheeler bike singda company na palakpa silencer lokthoklaga Ahauba Makol Thokpa silencer sing pansinduna Thobana Lambi Chaliba Miamda Kudong Chadaba Kaya Thokaliba Sigi Mayokta Police na Lokalakpa Kongtangi Saruka Moina Singdamai Police na Ngarang Ahauba Makol Thokpa silencer sing panba Gari Macha sing Fagat Kray Police na Fagalaba Gari sing Andudagi silencer sing Loktokalaba Matung Roller na Takairaga Manghan Kray
Haukiba tha kharagi mamangdagi Imphal gi akoibagi tongan tongan mafamda pangthoktuna lakpa mau kaithel hayeng pisum thong ningom leirak community hall pangthoklagani ngasi mau Imphal market coordinating committee gi media in charge Waikhom Rabi Yaifal Lamjing Globe Club ki president L Haridas Singh Mau Union Imphal gi joint secretary A Loli Mau yauna pisum thong ningom leirak community hall da ngasi pangthokpa paumi singa unaba amada hayeng hall asida kagadawba mau kaithel asida Lamdam adongi miyamna sarukyabiyu haiba pauzel pirakle hiramasiga mari lenana Waikhom Rabina asumna mafam hongduna mau kaithel karibasi kayam koina sumna kaba yagani matam kayagi mamangdagi mafam chaba amada kaithel ama sabinaba haijakhrabasu hauzik fawba sabina leiba nungaite lakadawba nongzumi famda kaithel asi sabagi budget hapiyu karigumba khudongcha daba leirabadi Manipur miyamdagi selgi tengbang lauraga committee asina sabagi ayabadu pibiyu haina fongdorakhe Amaromda kaithel asida fangba polam singasi miyamna pamnaba hengalakpana mi chinbagi chang hengalakli basida karigumba asoi angam yauduna accident na chingba thorakpa matamda sarkar na thingna bangaiduna leiribra haina mahakna makhata na hanglakle Sakhonanaba maru oina singda miyeng thangani haina sangsilakliba thamoi sengba wakhalol amaga thabak tawbi ningba ngasigi government oiragadi lakliba nongju mifam asida mau market sanabagi damakta budget hapiu tasengna masi hapiroi masi saba ngamoi phal leite tawgadabu oiragana committee da ayaba pibiro committee na kanglei miyam dagi mateng logjaraga mau market se sananabagi damak committee sina ngasi khongpham chena mau miyam gi damakta leptuna leiri habase thamjage Mitai Maitai bu schedule traffic ki lista chanhan lu haidana khongjang kya changsin khrabaso ngasi fawda Manipur lengakna Bharat lengakta hiramasiga mari lenana ai bawarol ama fawba thabidana amadi paikhat fam thokpa thabak amata paikhat bidaba haibase Maitai furuki laibak thibani haina kanglai salai apun maluki cherol mana hairekle cherol asina makha tarakle bade hiramasigi matangda miyam ge choba khongchat yauna Manipur pumada ban fawbu tawkhre adubo ngasi fawbada lenga ki maikai degi thabak amata paikhat palaitre masina takpadi Manipur gi BJP na luchingba chungsin abalenga kasina mitai maitai bu schedule drive ki lista chalhanna ba recommendation thabiyu haibu wafamasi na thaiduna thamna ba honare haibada laloi hauzik iram da masida mitop miyancha kayana nong makangdana maikai mari degi angak pafangna changsilakle Manipur police ki maikai degi akanba cheksin thorang kaya lokhatuna mifami pun kaya ma suchathare adu mitop miyancha sing changsilakpadi leptre Asigumba luraba maitai furuki tunglam chat ki lambi mulaka dauraba matang yauraklaba fawbada karigumba ngaklo oma fawba yaudana leiba haibasi yamna kiningai ni hairaduna Bharat ki achauba state singdagi lakpa mitop miyancha singna maning tamna lamdam asida khunda leitarakpa haibasi yalhomi sing pungmut muthanaba lang thakle haibatai asigumba matawasida lengakna schedule tribe demand committee gi maitai singbu ST lista chalhanlu haiduna changsilakpa khongjang buta daba haibasi angapopoi hairi Thasigi Taranipan ga yupung mapan makhairom tabu matamda Imphal more lambi paringi kongkhangdagi mafam khangdana mangkhiba iram sifai awang lekaidagi amom untamjib chahi kunipan apokpa laikhidraba tikendrajit ngasi fawba thiba khangdana leiri panba yabadi utamjat numit aduda Maruti Venamada tongduna moredagi Imphal tamna lakpada kongkhang yorpa matamda urine pass taunaba lambigi mataida lepningaida khangongdaba lokta tasinkhibani Nakalamaromda haukiba tang taranipandagi kongkhamgi mafam amada mangkibadagi thiba khangdana leiriba utamjipu fangnaba thibada lengakna mateng pangbiyu haina utamji ke pokpi pisakna lengaki pungning chingsilakle hiramasiga mari leinana ngasi iram sifai awang lekai dalaiba masagi mayumda pangthokiba paugi mifam amada mahakna makhataraduna mahaki machanupa utamjit moredagi thorakpa eco van amada tongduna lakhibani eco van thorokiba driver adudagi fangkiba paugi matung inade Mangkiba utamjit asina kongkham mapa yaurakpada mapal thoke haiduna khamkhe madudagi lokchap aduda chongthakibani hairi thaudokasiga mari lenana thasigi taramapanda wangoi police station da pau pikhriba matung ngasi fawba thiba khangdana leirakle mangkraba macha sibu fangnaba thibada lengakna mating pangbiyu haiki honorable chemgi mating ju khaita miyeng changbiyu mayam tawdana khunja singna ju thiyumdana mayam tawbiri adu ngasi bogde ichado phangba leite honorable chemgi mating ju khara tawbidana mayamna ichaji bu phangnaba
तौबियो Hindu lining chatpasinge khwaidagi chawba numit ama oiriba Krishna Janmana lakpada Manipur Pradesh Congress Committee ki President Gaikhangamna Manipur miyam maru aina Hindu lining chatpasingda yaifa pausal pirakle Jagat ki mabungo Sri Krishna gi mapok numit Krishna Janmana lakpaga iroinana lamdam asidasu santi leiba ingna chikna leiba hatna sunaba yaudaba amadi nunga yaifana panba lamdam ama pinabinaba oirasano haiki Industrial Estate Tagel Pata Ladiba MS Ranjoy Plastic Naputopa Polam Kaya Malem the Ladiba Company Amatana Tawangam Daba Mawongda Chahi Yankai warranty Pibagaloina Tabak Fangriban Ha Yankai Romda Hingbagi Lambi Piri Hiramasida Tom TV Yakanaba Pogdamama from beginning Awang Nungpok Bharata Hanbo Oina fiber glass season aduna Muibana Hingbada Chandraba Yadraba Polam Sing Yauna Atay Atopa Polam Kaya Putok Liva Imphal West District K Industrial Estate Tagel Pata Ladiba MS Ranjoy Plastic Industry na lamdam asigi thabak phangdriba lairik laisu hairiba naha yankhairom thabak piduna hingbagi punsi lambi sembada asoba mateng piri MS Ranjoy Plastic Industries ki proprietor oiriba yaripok yamemdagi Kumanthem Ratan Kumar kumja lisingani da tagel da leriba chipeta PG Diploma in Plastic Processing loireba matung sinpamasi pairakibane Manipur lengakna Industrial Estate Tagel Pata workset piduna hojik mafam asida fiber gi thong thonau dustbin loktak pata sizinariba hi motorboat safety tank toilet plastic water storage tank sculpture amadi portrait na chingba kaya saduna ngasi asoba mai pakpa sini ama oiba ngamlakli industry asida puthokliba thoibi amadi lily water syntax miyamna yamna pamna khraba matung ngasi fiber glass ki thong thongnau safety tank sing asi miyamna hena pamna rakli madugi mathakta hairiba polam sing asi malemgi atopa company singna amukta tawdaba mawongda sahi yankhai gi warranty supiri sinpham asida mai pakna khong thangjilakliba Ranjoy Plastic Industry gi proprietor Kumanthem Ratan Kumarna Magna Sangsilakliba Khongjang asida Manipur lengakna startup program gi makhada handak sahi khak revenue stage to selection di tobire adubu senpham amatadi phangba leitri industry asi toan ba bank sing dagi loan lawraga chalaiba horakibani haiba wafum kaya phongdorakhi तसेंग हौजी फाउदा गवर्नमेंट की साइटगी हाइसे गवर्नमेंट दगी अखोइना फंगजबा हाइतारे गवर्नमेंट की वर्कशेट हाइतारे गवर्नमेंट वर्कशेट खितंग चावबा अमा अखोइदा एलो तौबिरे थबक तौब नुवाइनबा अदुगा फाइनेंशियल की साइटगी दि गवर्नमेंट की साइट हौजी फाउबगी दि कोई फंगबा लेजद्रि अदुबु स्टार्टअप की सेकेंड फेज की ओइना दि रेवेन्यू स्टेज ता अखोइ मोइना सेलेक्ट तौबिरे प्लानिंग डिपार्टमेंट न तौरगा अदो हौजी फाउबा मदुगी कानाबदि फंगबदि लेत्रि अदुबु सोइदना पिरकनी हाबि थाजबदि लै अदुगा अखोइना बैंक की ओइरगदि तसेंग हौजी फाउदा नेट फी ना अखोइदा ताम लोन खरा मतेंग पांगबिरे मणिपुर रूरल बैंक सु अदुम मतेंग पांगबिरे सिंडिकेट बैंक ना मतेंग खरा पांगबिरे सीसी लोन दा हाइतारे अदुना ngसाइगी लैरिबा यूनिट से अखोइना मतम खरागी मतुंगदा गवर्नमेंट ना फदना लैरिबा यूनिट से अखोइगी लैरिबा प्रॉब्लम जिंगी सॉल्व तौबिरगदी अखोइ मी चनी म चहुम ममन नत्रगा चांगा अमदी सोइदना अथुबो मतमदा अखोइ थबक पीबा ngamgane थाजबदि थमजरि lamdam asida tanatana yumthangnariba Nagaland yauna atopa state singdasu fiber glass na puthokpa polam singi demand kya torpa leire tasengnamak sinpham asi mapalomdagi pusilakpa quality control tawdaba haksang soningai oiba plastic na saba polam sing asina lamdam asigi kaithel khudum chankidanaba amasung afaba polam sing phanganabagi pandamda thabak paikhali haiki तसेंबदी टेक्निकली ngसाइगी अखोइना ग्रेजुएशन लोयर मतुंगदा सीपेट पोस्ट ग्रेजुएट तौबन तमदा टेक्निकली तौर मतुंगदा ngसाइ मणिपुर दा लैरिबा खोइगी प्लास्टिक की आइटम जिंग मरुइना एम्प्लॉयर ओइबा पाम हाइतारे अखोइना ngसाइगी एम्प्लॉय मी अखोइगी थबक फंगदबा मयाम जी प्रॉब्लम जी सॉल्व तौनबा होनबदा मतेंग खरा पांगनबा मरुइना मणिपुर दा फंगिबा ngसाइगी अखोइगी आउटसाइड तगी लाइबा मरुइना मेनली म्यांमार दगी लाइबा प्लास्टिक सिंगचे मसी से तसेंगना अखोइना क्वालिटी सी मेंटेन तौदबा हाइतारे अदुना मेनली प्लास्टिक की ओइना ngसाइगी यूनिट अमा सेटअप तौबा पामजरक हाइतारे अदुदगी तौजरखिम अवांग नोंपोक बार के मतोइलेबा अदुगुमलाबा लमदम मसिगे ता एंड लेबा इंडस्ट्रियल स्टेट मनुंग चलाइरिबा रंजोई प्लास्टिक इंडस्ट्री ना ngasi लमदम मसिदा तवान तोंगानबा फाइबर ग्लास आइटम सिंग मिवेबी खुनाना सिनरिबा सेफ्टी टैंक थोंग थोंगनाव अमदि हिना चिंगबा पोलम कया स्कल्पचर चिंगबा कया अमा पुथोक्तुना ngasi लमदम मसि सेमिलोंदा अचौबा अहोमो पिरि लोना लोना रंजोई प्लास्टिक इंडस्ट्री ना लमदम मसि थाव फंगदिबा नहा निफु यांखैरोम रंजोई प्लास्टिक इंडस्ट्री ना थाव पिदुना लमदम मसि सेमिलोंदा अनोब खोंसिल लमा लाहनबा होन हौरि टाइम्स ऑफ मणिपुर की दमकता पाउदम जरिबा वीडियो जर्नलिस्ट मोंगया मचंगले लोना दमेंद्र वांगखेमचा इंडस्ट्रियल स्टेट टाइन पार्ट Chatliba Thasiki Taramathoida Patna deki Imphal da Purakaba Aina Thinkraba Lalholo Maoist Communist Party gi luchingba
Sapamcha Kanglaipal ngasi Chief Judicial Magistrate IMPHAL East ki court puthokre. Court na numit humni police custody remand pikre. Paugi marthana tembe break among luzari. Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, IMPHAL East. Kangla food product ti iram dong ya seng mahong. Yeng dio garlic mixer khatana tana kangla gi ano food item singi maho kangla bada ngauroi do kana bolai du. Kangla Break matung da makhada ba pau pizare. Manipur da lariba polo poni loiriba mipung khudingmakna makhoi makhoi gi lariba poni singbu Sanjen thong da laiba Directorate of Veterinary and Animal Husbandry Office da poni ga loina laktuna registration tawbiu haina Veterinary Director Dr. H. Chawbagi maikai digi pauzilakle. Ngasi Directorate of Veterinary and Animal Husbandry Office da pangthokiba paumi singa unaba amada Dr. H. Chawbana hai Manipur Pony Conservation and Development Policy lisingani tarataru ki makhada Manipur da lariba poni khudingmak registration tawnaba thorang tawri. Manipur da lariba pony asi world da yamna tangba sagol makhalama oiribani. Adubo pony asi ge masingdi nomo nomo gi hantarakle. Asigumlaba pony sing asibu masing hantar hengat haningbagi thaurangi manung channa registration tawnabagi khongthang asi lokhalakpane. Sanjen thongda laiba Veterinary Directorate asida pony gi sel ama hangduna leire. Manipur da lariba pony loiriba khudingmakna isa isa gi leizariba pony sing pubiraklaga registration tawbiyo. Purakpada khudongcha daba leirabasu field chatnabagi thorang tawri. Registration tawbada sutna dagi lupa yankhaini. Registration form office ki website gi download tawba yagani haiki. Thasigi kuntarugamu sung kuntareta pangthokadoriba assembly mifam mangoinana IMPHAL West District Police Commando na laukalakpa cheksin thorangi sarukamoina ngasi assembly gi nongchuf thangbada lariba thangmai banyumnam laikai gi akoibada thiba humagi thabak chathakre operation aduda yum marifu manga da changduna punamioi chamga kun manga masakhangdoke adumoina mak thoidokpa mi fabi pundi yaukhidi Thawbal District Police KSP Dr. S. Ivom Cha ki meeting makhada Thawbal District Police Nupi Police amadi Commando gi apun bakambuna ngasi ayu pung tarung makhairom taba matamda sangayung fa mamang lekai part 1 gi koibada thiba humba gi thabak chathabada miyoi ama number 4 gram taramanga sel oina lupa lising humfu yankhai ga lising humfu chamanga ga maudraga konana fare farba miyoi edu lekai edu maktadagi Habizur Rahman atopa mingna Wangmen Ibothem chahi kuntra manga apokpa MD Tamizur kawe Fagalaba polam singadu ga loinana miyo yedu Thawbal police ta khusina khre hairi Amaromda ngarang ayuk pung taramathoi makhai tarakpa duwaida Sekmai police ki OC TH Kiran Kumar gi meeting makhada SI KH Santos W Jayant Kumar Parmeshwar ASI Rovas amadi ASI Hemangonga Luchingba Kangbu amana police station mamangda frisking amasung checking chathabada IMPHAL dagi Dimapur tamna lakpa Tata Winger registration number MN04P1996 amada tongduna lakpa miyoi amadagi lotuna puramba sapon cape kunithoi da lotuna puramba heroin number 4 gram chahumga mapan amadi WY tablet piece lising mari chatruka mongdraga konana fare Farabamiyo Yaduki Mamingna Hafiz Mohammed Rizwan, Elais MD Riwan Khan, Chahi Taramapan Apopa Abdul Samad Kawe, Lilong Subdivision Git Lilong Turel Ahan Bidagine, Fagalaba Bolam Singh Aduga, Tungan Tungan Mamuongda Mark Singh Season Aduna, Arumbagi Chang Forward Taram K. Farabamiyo Yasiki Matakta NDNPS Ki Makada Case Malakot Krehari.
अकक्नबा पाउ अमा फंगबदगे थौबाल डिस्ट्रिक्ट पुलिस के एसपी की मिनिंग मखादा थौबाल डिस्ट्रिक्ट पुलिस कमांडो के कांगबु अमना खोंगजोम चिंगथाम मनिंग लेकाइदा थीबा हुमुगी थबक चथबदा मियोय अनिदगी यामलबा युंगांग अमदी बियर बोतल के फागतख्रे पुलिस की पावर से हाइरिबदे पुलिस के कांगबु अदु उबदा चेनबा होनबदगी फारबा चांदेल गी लिवाल लिकुंदगी जाफे वराना हाइदोरपदगी खोंगजोम चिंगथाम मनिंग लेकाइदा लैबा खांगेंबम अभिराम कौबा अमगी युमदगी युंगांग अमदी बियर बोतल सिंग अदु फागतपंगमखी तुंगदा फारबा पोलम सिंह अदुगी मपू लेकाय असिमक्तदगी लेमो पोपम चंद्र कुमार चाही 35 अपोपा एल तोंबा अमदी पोलम सिंह असिबु थंबगी थबक तौरिबा खांगेंबम प्रीतम चाही 30 अपोपा केहैस अभिराम फागतपंगमखी मखा ताबा आइन की ओइबा थबक सिंह लौखनबा फागलबा पोलम सिंह अदुगा कोनना थौबाल डिस्ट्रिक्ट के एक्साइज डिपार्टमेंट सिनक्रे हाइरी लिलोंग अतौखोंग खोंग लंपाकी 100 kV ट्रांसफॉर्मर से मतम गचानब मोंगदा सेंबिदुना प्रीपेड सिस्टम के खुदोंग चाबा कंज्यूमर सिंगदा अथुबदा फंगंद्रबदी डेवलपमेंट कमिटी अतौखोंग DCA ना याम नंगक पखोंथांग अमा लौखलगनी हाइना फोंदोरकले हिरम असिगी मतांगदा ngasi लिलोंग अतौखोंगदा पांगथोकिबा पाउगी मिफम अमदा DCA की सेक्रेटरी MD हेलाउद्दीनना थासिगी कुंदा अतौखोंग 100 kV ट्रांसफॉर्मर असी कंज्यूमर सिंगना इलेक्ट्रिक बिल थीदे हाइना मई कक्किबा से डिपार्टमेंट की ओइनदी यामनै काइनिंगाइनी कुमजा लिसिंग अमगा चमापन मरिफुनिथोय गे फेब्रुआरी 3 25 kV की ट्रांसफॉर्मर में इंस्टॉल तौरकलगा मथंग अपग्रेड तौरकलगा ngasiदी 100 kV यौरकपने कंज्यूमर सिंगना मई मतिक चाना nganद्रे मपुंग फाना मई ngalhanbiu मतिक चाबा पोस्ट वायर पिबिu एखोय मतम चाना बिल थिजगे हाइना मरी लेनबा सिंगदा कयारक हाइजख्रबसु ngasi फावबा थबक तोंथोकपिदना लेरे मसिगी मथक्ता कंज्यूमर सिंगदा ngasi फावबा इलेक्ट्रिक बिल मतम चाना पिबिदे हाइना वकलदुना महकना हाई चाही अनि गी मनुंगदा खुन लेकाई गी दुकान सिंगदा बिल थंबिरमी मसिना मरम ओरगा कंज्यूमर सिंगदा यामना अवाबा चैथिंग कया पिदुना लाक्ले कंज्यूमर सिंगना प्रीपेड सिस्टम चना हनबियु हाइनासु कयारक हाइजखिबा लेरे अदुबो ngasi फावबा थबक तोंथोकतना लेरे कंज्यूमर सिंगी ओइनदी मतमगा चानाबा वायर पोस्ट पिबियु अमदी प्रीपेड सिस्टम चना हनबियु हानगी ड्यू लैबा सेनफम सिंग यानाबगे अमगी मतुंग इना थिदोक चगनी अमरोमदा ट्रांसफॉर्मर असिगी ओइना कस्टमर चामगा 15 रोम लैबनी हाइरी पोस्ट अमदी वायर प्रीपेड सिस्टम मसी अखोय तो हुंजिदा चना हनबियु मदुगी मतुंगदा लेहौरिबा ड्यू अमाउंट से नेगोशिएबल अमाउंट अमदा डिपार्टमेंट गी जानबदा अखो कंज्यूमर सिंगदगी कलेक्शन तौर पैसा थीनब होनगे करीगुम थबोइन ओंथोपीदब तारगदी अखोय अतौखोंद तिंगिबा हाइस्टी वायर सिंगसे डेवलपमेंट कमिटी अतौखोंन लुसिंगगा वायर से पुन्ना लौथोकसरगा डिपार्टमेंट सरेंद्र FCI गोदाम दा थबक सुरिबा सिनमी सिंगना खुसुमल हेनगत पियु हाइदुना थबक लेपतुना लेरिंगै चरगसिदा इरामदा मसिगी सिनमी सिंगुना थैबिरम लगा आइन गी वांगमदा सिलचरदगी मार्केट सिनमी सिंग पुरक्तुना पुंग 15 रोम थबक सुवन किबा कया अम लेख्रे मसी इप्सा जिरीबाम ब्रांच ना यानिंगदे थवोंग असिबु कैप्टन पीडी के कॉन्ट्रैक्टर ना जिरीबाम प्रजाबु थवोय उसितबनी हाइना इप्सा जिरीबाम ब्रांच के वाइस प्रेसिडेंट एम नुंगसिथोइबना फोंदोख्रे ngasi lobasigi mayai loisangda pangthokiba paugi mifam amada mahakna makha taraduna keji yankhai chanba cheng bag amada lupa ani piriba si lupa mari dagi tadana pigadawani aduga contractor paunam premchana captain pd laborers welfare association ga athuba matamda waroisin purakadabani hairaduna railway amadi fci godown sing ipsa jiribam branch na mideng changlagani haiki keji yankhai chanba bag amada lupa mari dagi tadana pigadabani amadi healing contractor paunam premchana demand tawriba cap npd gi labor welfare association ga athuba matamda waraisan purakadabani sajiribam branchna haijari loinana real head amadi fci gudam sing ipsajiribam branchna yengsinba hawragani बिष्णुपुर डिस्ट्रिक्ट के मनुंग चंबा रिजर्व लाइन चौथे पोस्ट लाइबा ओइनाम शोभा चंद्रा BDF नंबर 1279 लैमु पोपम अवांगना मनुंग मतम चादना लैखिदबदा इमुंग मनुंग यावाबदा सरुग्याबो ओइना लैखिद्रबगी इमुंगदा तेंगबांग पीबगी थौरममा SP बिष्णुपुर के ऑफिस ता ngarang पांगथोख्रे थौरमदुदा शोभा चंद्रगी इमुंग मनुंग की मियोय सिंगदा डिस्ट्रिक्ट असिगी SP ऑप्शन सापम MPS ना सेल गी तेंगबांग ओइना लुपा लाख अमा खुसिनाख्रे थौरमदुदा सरुग्याकिबा बिष्णुपुर डिस्ट्रिक्ट विलेज डिफेंस फोर्स वेलफेयर एसोसिएशन के प्रेसिडेंट एल देवाना हिरम सिगी मतंगदा फोंदोरकिबदा एसोसिएशन के BDF पर्सनल सिंगना मकोई की थागी राशन मनी दगी लुपा चामा चामा डोनेट तौनरगा सेनफम से
मखोई की मरक्ता नुंसिनना लोइनरंबा शोभा चंद्र की धर्म की मथौ मंगमदा सिजननबा इमुंगदा तेंगबांगबने मखाताना बीडीएफ पर्सनल सिंग मरक्तगी लाइबक थीब सिंग यावरक्लबदे लुपा लाख अमगी सेल की तेंगवांग पीबसी मखा चथकीगने लोइनना मणिपुर की चीफ मिनिस्टर नसु लाकदोरिबा नोंजुमी फमदा बीडीएफ सिंग की खुसुमल हेनगतनबा वारेप लौबियु हाइकी फंगदोरिबा अखोगी नोंजुमी फमसिदा अखोगी बीडीएफ की हुजिक मतंग चुनब खुसुमन हानसु अखोगी डेट अखोगी मार्च की डेट 6 दा अखोई नोंगारम अखोई सेम ऑनरेबल सेम मसामक अखोई उनजबदा अखोइदा थाजब थंबीबा सोइना कमनजरी नोगी हुजिक पंतम गसानब खुसुमन हुजिक पीब ngam खरगी उनदी हुजिक हापकनी हाबा पोर्टुदा अखोई याम थाजब थंबीरखिबा दुमाइना मसी अखोई कोलो कनेक्शन लोइराबो हुजिक सरकार के जो अखोई खर तबकपा यामने इंगबा अदगी हाना इरांग खर लेरमदु हुजिक फरकपगा मरी लेना अखोई बीडीएफ सिंग नुंसीबीरगा अखोई हदकी मिफमसिदा सुसोय सोयदना अखोई चानब खुसुमन पीबीरकनी हाबसे सरकार मोइरांग म्युनिसिपल काउंसिल के अनौब वारेप मम लेट्रिबा फावबा काउंसिल के एरिया दा ई-रिक्शा चेनबा थिंगले हाइना काउंसिल असिगे ऑफिस ता फमखिबा पाउगे मिफम अमदा काउंसिल के चेयरपर्सन एम रोमी बलाना फोंदोखरे महाकना मखा तारदुना ऑल मोइरांग सीडी ब्लॉक ई-रिक्शा डेवलपमेंट कोऑपरेटिव सोसाइटी लिमिटेड के वाइस प्रेसिडेंट ने हाइबा हेमम सोमिकांता कौबा मना काउंसिल की ईओ दा सिरकलिबा मराल अरानबने ईओ दी काउंसिल की वारेप इनबा खक्तने थासगी कुनिपांदा काउंसिल की मिफम अमा फमगनी मदुदा ई-रिक्शा की मतंगदा मरुएबा एजेंडा ओइना खनगनी मदु नत्रिबा फावबा कनागुम्बा मियोय नत्रगा एसोसिएशन अमतदा ई-रिक्शा की पार्किंग पीबगी वाफम लेट्री पीरबसु हानगी वाजरकलबा रिक्शा पुलिसिंगदा प्रायोरिटी पीगनी हाइकी खंगहनजनिंगबा अमदी मोयांग म्युनिसिपल काउंसिलना ऑर्गेनाइजेशन अमसुंग एसोसिएशन अमतदा ई-रिक्शा की रूट अमदी पार्किंग की अयाबा पीखिबा लेते हौजिकी ओइनादी म्युनिसिपल काउंसिलना ngasidige hauna ई-रिक्शा चेनबा थिंगजिनजरे Steel, a product of German quality and innovation. Manipur ahanba oina steel company ki authorized dealer KD Enterprises ta gasoline, electric amadi battery ki khuthang da chalaiba yaraba outdoor power tools khudimak phangbiragani. Hairiba sing dudi cut off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekoi email kdenterprises2019uchekon@gmail.com. Loan available only for power tiller. Breaking matungda mayam mukana taram nokchare. Matam kayagi mamangdagi sembidana laklaba yairikpok thongkhongdagi ngarian taba lambi Club Organization Mayapaibi Loop Sing Amadi Khulgi Halaman Sing Yauna Lambi Thingbagi Khongjang Fawa Changsinduna Awaba Kaya Mayok Naruraba Matungda Pali Balenga Kasigi Works Minister TH Biswazatna Miyamgi Awaba Khambiduna PWD Imphalis Ki Executive Engineer SO Marilena Bus Staff Amadi Special Contractor W Kellen Thabiraktuna Lambi Semba Haubagi Damak Minister Buthagat Pofungdorakle Loinana Matam Sangna Chatnaba Quality Laina Koilas Thabinaba Laimanai Top Chingtha Club Sing Tulihal Club Sing Angtha Club Amadi Maika Yedongi Miyamna Minister ki Puning Ching Silakli Lisang Sitna Chatharakpa Pradhan Mantri Ujwala Yojana Scheme gi Makhada LPG gas connection pibagi thauram ki saruka moina Imphal West District ke Manung Chanba Govinda Gram Mayai Lekai Community Hall da Lairenjam Maijrau Gram Panchayat Amadi Hyangthang Gas Agency ka khusamnaduna ngasi cooking gas connection yenthokpa ki thauram ama pangthokre Gram Panchayat asigi Pradhan Manglemba na hai gas yenthokpagi thauramasi mamangda tangkak anirak thokna yenthokre madugi makha chatharakpa oina Bharat Sarkar gi midyeng makhada lairaba imungi imai vel singbu maiku khudaba imung amamam oinaba gas yenthokpaga loinana wadhoriba singsu makhatana piki gani haiki Govinda Gram da lairiba APL BPL priority card holder khangalaba imung nifu hundoida PMUY scheme gi makhada LPG gas connection singdu yenthoki All Manipur Women's Voluntary Association Asinduna ngarangdagi hauna Crime Against Women haiba hiramda chatharakiba awareness program gi saruka moina ngasi Thobal district ki Khongjom Standard English School da awareness program ama pangthokre Thauramadu da resource person oina wangangladuna social scientist Danabir Laishram na hai Manipur asi nupibu ikai khumnaba thak wangna khanba lamdam ama oirambani Mamangai da kumhai fiong da likol sanaba numidang ya thengba fawba sanarame
matam aduda namduna ikai khumnaba manghanbagi thabak tawnaramde lamdam asida mayang sifaina lalhauba thibagi mingda lamdam asigi nupi oibi kaya sarak tambagi thodok tatana tholakpa adudagi aikhoigi nupa sing su nupi bu namduna ikai khumnaba manghanba hatok pibagi thabak asi matau tamlakhibane haujikti masigi chanabi asi yamna toisilakpasina lamdam asigi nupa singna nupi singda yengliba midyeng asi karino haibatu takle nupi bu hanthana khanba khunai amata chakhotloi amaromda nupa sing khaktana nupi bu hanthana yengba miyot minai tawi haibasu yadri nupi masel su hanthana yengnari awunpot yamdabagi mamawu otpa lamdamasida leiramdaba du leirakle haujik thokliba wathok sing asi lamdamasida leiramdaba ngaktane nupi pokpada haraudaba nupi bu hanthana yengba midyeng da chatle nupi bu yokhatpada midyeng thamba miyoi sing masing yamdi haiki yam bevar ka bigadabani moi awana yam ku bigadabani noina sakat palam the western countries na sakada uni nupi mga nupa mga lamay na basi nupa sa sabigat sinto kuma laga injal laga thambidra gari ka to basi thong hang to ka khanandra yam bevar to ni yam wang na ko asu bagi yam civilized ba mindset se masijo koi chena bo hona ka dabu ngarang fong kiba cabinet mifamna matam kuinadagi added college oina leiraklaba lamdam asigi college maribu lengakna lokhat pirakpagi damakta manipur lengakpo emsu thawal district committee gi women affairs na thagatpa phongdorakle hiramasiga mari leinana ngasi emsu thawal district committee na pangthokiba paugi mifam amada secretary malengambi chanu na hai emsu thawal district committee na thawal wang motabada leiriba waikhom mani girls college asi lengaki college ama oibada matik chai haina matam kayadagi lauduna lakhibani college asibu lengakna khangbiduna lokhat pirakpa asina amuka hena emsu thawal district committee na nungaiba fawi makhatana college asigi awada pa yengsin biduna masak thokpa college ama oihanbigani haibasu emsu na lengaka thajaba thamni haiki waikhomani girl college asibu lengaki oiba college ama oibada matik chai haiduna emsu thawal na thengkhang kairak da lauduna lakjaba asida ngasi paliba lenga asina ubiduna loksin birakpasi hen nungaiba khongdokjari masiga loinana makha tarakpa college asigi award apa thabak thorong khudingmakta asigi lengangna miyeng jangsin birakani haibagi emsu thawal district ki committee gi thajaba Saireng Saipal Semgat Lupki Tarahumdoi Suba Mapo Komon Thoram ngasi konung mamangda leiba lamyan ba sanglenda pangthoki baga loinana chahi asigi oina Saireng ba 2019 Lifetime Achievement Award na Professor Dr. Jodasi Sanasam amade Dr. Kamala Sairol Manana yai maharawada kusina khrei Thoramadugi sarukama oina Manipuri matam isaigi khomjinba pukningi sairol haina mingthonba audio CD amadi KC Gitana edit tawba pukningi sairol haina mingthonba direct amasu fungki Thank you. Manipur gi thang tagi sintak purel su oiramba thang ta loisang sana konungi poktak loisu oiramba State Kala Academy Awardee Moirangthem Manina Laikidabada Kanglasha Thang ta lupna awaba phongdokre ngasi lupasigi office ta pangthokiba awaba phongdokpagi thoramamada lupasigi president luchingduna minute ani tumina leptuna laikidrabagi thawaina mapugi khuyada ingna chikna leirunaba thongnikhi loinana sintak purelasina laikidaba si Manipur gi thang tagi lamda mensinba ngamlaroidaba mangjabani hairaduna laikidrabagi imung manungi awabada lupasina saruk yarakle Apunba Artist Association ge chahiya sigi oina nauna pang puthokadauba sumang lila sana matumgi mahurat ngasi lila party asigi office pang thokre ngasi gi malemda leiriba thawai panba jiba khudimak miyoiba magum hingba pami haiba paujel puriba sumang lila si lai hemantana ibani aduga lamjing lamtakpana saknairaba lilaroi kakching bir mangol amadi guna sarmani Manipur lengakna anauba film policy ama pass tawbagi ayaba pikiba simak lamdam asigi film tawzariba singi oina yamna laibak fabani hairaduna policy asi athubada gadget oina hapiduna ek oina chana hanbiu haina lengaki puning chingsilakle ngasi lamfel sana kaithel da laiba film forum Manipur gi mayai loisangda pangthokiba paugi mifam amada forum asigi chairman samjet sabam mangol jauna hai lamdam asida laiba film bu pamjaba miyoi singidama tung koina chanagadaba policy ama sembinaba lengakta taksinduna lakibani amadi chaliba thasigi kunmanga fawbuda lengaki maikaidagi kariguma khongthang ama lawraktrabadi khongjang kaya changsinaba matam piki masida lengakna film tawzariba singi awaba khangbiduna cabinet mifamda
अनौबा साइन पॉलिसी अमा पुथोकनबा वारेप लौरखिबा सिमक लाइबक फबने मसिगिदमक फोरम असिना लेंगाक सिबु ngamkhai leitana thagale loinana tha asigi kunmanga dagi changsingani haina thorang tawramba khongjang matam kaktana handokle haiki Amaromda tha asigi kunmapanda pangthokadoriba forum asigi taramanga suba mabokomon thawram asi leibaki issue sing asida saruk yaboina harau kumhai tawraroi Haujik malemgi oina mahausagi khal kaitharakliba sida kharadang oirabasu kanbada mateng oinaba lamfelda leiba film forum office ke koibada uchara thabagi thoram oina pangthoklagane masida sign editor girls amadi mari leinaba lupsingna saruk yabiyu mahak namakha taraduna editor su oiba Manipur's music album ki direction su piba nauba senjam forum gi chana kanglo gi wangmuda thabak khara tawbana maram oiraga ngasidagi athingba thamle haiki August ki tang kunma thoida akogi Sri Honorable N Biren gi sarkar asina cabinet ni phama phambire harakanda akogi Manipur gi sine policy asi ayaba ma pass tawbidana pibi basida aikona nungai ba phongthok sabagi demukta ngasi asumamit asi pangthok sabani handaki film forum gi foundation day asidi aikoi harau kumai jagoi sei tawjararoi maramdi aikoi lepaki irang sida aikoi su saruk yazaba moina aikoi harau kumai du tawjararoi maroina numit asida aikoi na handaki oina di foundation day asi aikoi tree plantation kaithareleba environment ki phiba masida film forum Manipur su thaudang lojebo oina aikoi gi cinema hall aikoi office leiribeski akoi bada lampel sana kaithelda usar sing thagani hairiba nauba senjam hairibasi film forum na ngasidagi athingba thamle maramaduna kanangma producer sing director sing na nauba senjam hairiba editor asi kanagumba film natraga music video da amata mari leinabigenu karigumba leinabir ma tholabadi koigi film forum Manipur na aikoi preview tawjaroi madu utpa yabagi ayaba piba ngamjaroi Mohammad Rafi Memorial Society Amritsar Nasenduna Punjab ta pangthokiba Rafi Award lisingani taramapanda Best Playback Singer Tarakrabi Thobal District ki manung chana leiba Khangabok Sorok Wangmadagi Moirangthem Sunitana ngasi Imphal Airport ta thunglakibada 7-star Youth Club Khangabok Sorok Wangma amadi miyamna harautayamna okhrei ngasi opagi thoramadu dai khoigi paumina hangba wahangi paukhum piraduna Sunitana hai Award fanglagli basi mahaki hona zamanni adubu masi oina ba hona birakpa oja sigbu thagat pafongdoke mahak namakha taraduna mahaki tungi punsida Manipuri isai oina saklagani haiki ai makha tabadi atopa state khuting ga ayam rona playback ai tawjare ba ko playback singer oina ai di atopa to lamgi lon khudimak loi saksare ado hojing makha tabse Manipur gi sakeng khalle ai ha khangde ai hayung khangde yam harau je ko akoi Manipur ji yam thagat pire Manipur de kyasi gumnu pimjam la ga jain tawbse adu khakte nai harau je akoi Manipur ji moi khangbi hawo do moina Pawi Marthana Dema break amaga mu closeri Studio 11 India's favorite salon and spa now at IMPHAL. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa IMPHAL. Look fabulous. Fitness World Building, Singzamai Mathak Chongtham Laikai, IMPHAL West. Phone number 038524406164. Break matungda mayam utaram nok chabagaloina makhataba paw mu kana pizari ana layeng sangya koi bama fam sing luna na thamna bagi wakhalonda Imphal East District Police amadi Jenims Authority ani na khusamna duna ngasi Manipur lenga ki amata ngairaba Medical College amadi Hospital oiriba Jenims ki koi bada lamtu sit sengkhrei ngasi ayuk pangthokiba lamtu sit sengbagi thormaduda District Police asigi personnel amadi Jenims ki staff singna sarukya ki ngasi mayang langsing gram panchayat ki manung chana leiba ward number 2 gya koibada mafam sing lunanba lamdamama ohenabagi pandamda pak sana lamtu sengbaga loinana uchara sing thakhrei thoramaduda ward adugi member koizam pahari amadi ward asigi manung chana leiba mana Ingkhol Youth Development Association SKYC Kameng Sabal amadi khun ani asida leiba yumthong khudingdagi miyoi sing thoraktuna sarukya ki
वार्ड मेंबर कोइजम पहारीना वार्ड असिदा युमनाक चामगा यांखैरोम लई अदुबु युमनाक कुंदगी हेना सैनिटरी टॉयलेट लेट्री मसी मरी लेनबा डिपार्टमेंट सिंगना यंगसिनबियु हाइकी आगी ओले युवा मतम असिगी यंगागा अखोइना ग्रीन मणिपुर हाइबगी मखादा अखोइ ngasiगी उचार थाबगी अमदि लमतुम सेंगबगी थबक असि अखोइ तौजबनी अखोइगी सैनिटरी तिन साबा लोइसनजगनी हाइखिबदु अखोइगी वार्डसिददी हौजि कानाबो इफंग फंगदबा युमनाक चामगा निफु यांखै लेबजिदा युमनाक कुनमुक्तगी हेन लेतबा अदुना अखोइ हौजिक खोंहामबा कनो तबसी यामना मरोइबा आइदि फी खारगा हाइबदि लेजदबनिना साबा खोटपा ngamjadabnina सिगी फिबम दा लेरि मसि मणिपुर गवर्नमेंट गी मखादगी अंतंग मणिपुर गवर्नमेंट यंगबिदुना अखोइगी वार्ड असिबु खोंहाम खलामबा अमदि कनो तबा लेहंदबा मपान लेहंदबा हाइबगी पांदमदसु अखोइ थमजगे खल्ली चामगा तरामपन सुबा टेरिटोरियल आर्मी की इन्फेंट्री बटालियन न चथरकपा ट्री प्लांटेशन ड्राइव की सरुका मोइना ngasi jiribam gi chandrapur da leiba highway english school gi campus ta uchara kaya thakre battalion asigi humfutara mathoi suba rising day thorong ko mani lenena chatharakpa drive aduda school asigi mahairoi amadi oja singna sarukya khi hauze kamok sanabgi pau phong bigani China da pangthokiba World Police Meet Fire Game da boxing gi yankhai taret kg ki kanglukta gold medal lawrakrabi waikhong dagi yangkhom sandiarani ngasi imphal da thunglakre mahak na ngasi imphal gi airport ta thunglakibeda mahaki imung manung amadi sanaroi kyana harauta yamna okpaga loinana lei pareng huktuna pungning thawatkre sandiarani na hai mahak na mai pakpagi credit asi mahak putakpi tambiriba oja sing amadi imung manung gi miyoi sing da piningi makatana lamdam asigi mai puraknaba Olympian ama oiningbaga loinana Kumjale singani kunda pangthokadariba World Championship tasu saruk yaba ngamnaba honagani haiki World Police Meet Fire Game haidana asida ai goal lawjare e adugi ai hojik thoksarakpane aduga ai gi credit haraga de ai amakhakta da di piningte oza ai hek tambirakpa aham boina singchin birakpadi ai oza ibomcha chingchin bir e adi matungda oza lilin ade oza khoibi ade oza suchan mem hambi मैम याम करे अदो आई उजा मैम दा अमखतददी पीबा ngamjaroge ai yam harawi khangaude mitagi pi tagi basu khangaude yam nungai harawi aduga ai matung dusu sidagi henba atopa competition achau chauba chalaga ai mai pakpa oirake akoigi manipur gi iramdambi amadi india gi mingche prokpa ngambo oijage ngasirung telephone ki ba pauche singda kari kari maru pau yaw ki bagi habdu mayam puna miyeng taminasi Kangla Pau, Chungmiliu, Missigi Mifam Pangtok to Rally Lakpada, Police na smoke bomb Amadi, Tiargas Kapada, Police Young Tara Sogle. Tawa Police na Mio Amadagi, heroin, mobile phone, shell Fagabay. Ningtole Shemba Sanazawa, Thailand Huni Conference, the Serbia Cray. Pau Zil, Rally Lakpada, Police na Tankaivada, Kayama Sogle, Chief Minister na J.C. Gawari Sana Cray. Tang na Fangiba Potok Sing Hena Putok na Bahona Si, Premananda. Police na heroin Namasung Shell Fare. Police na wakan from Faman Kidre. Pandam Thailand Pangtok Anisuva International Hunic Conference and Ninthau Shema Sanazawa Sarugya Cray. Against policy Mating Dagi Manipur, Southeast Asia gi, Laivak Singer Natsin and Chatpangamle, Ningthau. Legislation Nipalgi, IEC Handbook Form Cray. Nungai Nahing Si Hyderabadi, Lo Nintina Kangsi, Jayanta Kumar. Manava Mori the Banko was in Assam Rifles game question Cray. Go back Assam Rifles, Murdavad Haiba Kolau Kayasu Lauke. Naga ki waroshin mangwinana Arunachal Pradesh ta leiba kangluk khara Naga oizage hairakle. Aroi bada amuk maru ba pau phomigani. Ekis policy na Manipur amusung Thailand yauna leiba kaya gi marakta afaba mari thamma ngamlagani haina Manipur gi ningthau leisin basana zawana phongdokre. Police personnel singna operation chathaba matamda bari leinama singi niyam ngakna chathanaba Manipur gi DGP LM Khautena khanakre
Chungam Liu Missigi Chumba Puthoknaba Chief Minister da Memorandum Pisin Balakba Rally Police na Tuwai Kray Paumi ama yauna Miyoi Tara Asokapan ng Kray Police na Kuthang Chara Henba Tinglubadagi Thangmay Bangi Miyam na Irang Hor Kray Lambi Tingbagi Kongjang Jangsin Kray Numit humni chupna chathagadau ba tararak suba Sirarakong Morok Festival ngasidagi hokray. Amadi Assam Rifles ki thawongi mayokta bore banchathare miyamna Assam Rifles ki camp koi sinduna thamkray. Sige wenadi matang asida Manipuri Paulo Shinjare Pauming tabiri ba mayam punamupo asapriyana mukana krumjari